Youth Xplore TV की Hindu analysis yang biri viewers kuting magpu Santosh Sharma taram nokchari amadi khurumjari ngasi gi Hindu analysis se haudringai sida hanagumna quote aman hausi haiba quote sei pathok charake the day a woman can walk freely on the roads at night, that day we can say that India has achieved independence. Kari hariba Karingba numidama, hariba numitsida, a woman, nupi amana, can walk freely. Yamna aki tu jungba yaudana, chatpa ngamba numit ama oiraba. Hariba numitu lab, atheng bada nungdang da, lambi, lamjau da, sorok da. Taragadi, hariba numitu da, independence phange haina haigani. Hariba adugumba quote se kanana haibirambano haiba matamda Mahatma Gandhi na haibirambani aduna ngasigi haiba quote se ko Independence Day ga mari lena su adum aina thamjabani aduga let's start with our topics ta hauji aduna ngasi topics akoi jita ngasi ki oina khana nainagadoriba topics singje topic ahum thamjabani gaps in the casting of India's foreign policy, India ki foreign policy da kari ahob lairi haibado fajana irakre aduga fajana thomakre hai tare afaba phataba loina puthokre aduga mathangi topic ta talking tough kari hariba NSNIM ga amadi akhoi center ga lainariba mari aduga housing framework agreement ta kari wari sanaba du kari thajanaba mangna rakpa sigi matang ama lairagani aduga UAE and Israel signed treaty announced by Mr. Trump. Aduga UAE United Arab Emirates amadi Israel ga treaty ma sign taunare. Aduga haiba treaty sigi khwaidagi maru oiba thaudang laurise Donald Trump ni. Aduna siboba lay. Aduga please excuse the noises. Noise se kitang excuse taubiu. Aduga haujiki iya number topic sida khoina lakpa matamda the gaps in the casting of India's foreign policy haibani. Aduna real picture have si yengba matamda karino matamda the understanding of every issue is at 3 different levels. Aduga lairiba khoigi foreign policy se hek akoi any policy ma yengba matamda India ki foreign policy yengba matamda level ahum de yengane karam level no matamda real situation karino haibado taseng na India ga Russia ga lainari mari hero natraga India ga China ga lainari mari hero natraga India ga US ga lainari mari hero karino haibado real picture do karino haibado ma taseng na khangani kana khatana khangani micham prajana khangadra no kana khatana khangani matamda higher level thabak tawriba amadi interlocutor sing in the government tu khatana khangani hojik for example habiro sumaina innocent IM ga akoi gi center ga sign tawna gre kari sign tawna gre koi framework agreement 2015 da du hojik phoba public domain da hojik khangba ngamdri kanano khangije khoi gi NSNIM gi maruiba mi sing aduga interlocutor koina lairiba RN Ravi amadi center da lairiba sing aduna ngasai gi lairiba mong matawsida koina khangba yabada karino haiduse matamda koina si ju chap manai India's foreign policy da lairize khangaduise maruiba adugumba mi ju khaktani taseng ba oina khangaduise adugi matungda ani subusida kai lakane matamda official version habadi kaino matamda khigi ngasai gi properly calibrated for the guidance and of spokespersons of the government ani subusida kari hari spokesperson singna pura guidance pira fajana khara sebdok sadoga hairakpa wari khara aduga ahum suba akoina misam praja akoina khangise kaino matamsida yam rosy picture high for the general public akoi public domain da thadoro kanda cover da kagas da newspaper da kari thadori haibagi matang sida mu kari lei habaje fajana ithorakrabani aduna sigi matang aduna last ke sini akoina khangaduise khwaidigi maru oina haibadi akoida information phangaduise aduna sumai lei aduna hauji phogi ne Russian ties Russia ga leinari India ga mari se karino matamda Russia ga India ga leinari mari se 1962 dagi hauraga Soviet Union na refused to intervene in India China conflict 1962 gi war thokidana 1962 do kana war thoki India ga China ga war thokidana adugi India ga China ga war do the Soviet Union akoi sumaina war thoi je kitang intervene am do tobiro kamai tobuno mateng kitang pangbiro karino kana na sumino kana lalin intervene to matamda Soviet Union na yakhide karigino yagidri je matamda kari hage matamda one was a brother amadi brother ni aduga the other was a friend aduga amana karino
friend ni marup ni hai kana na brother no kana na friend no me apuna ma hai biro comment hoji hai biro aduga India ga China is marak tane ka haija aduga close defense relationship delay India ga aduga Russia ga kari close relationship no matam da 60% of the arms India ga khusukulai ja 60% ti kana dagi leige ha matam da Russia dagi leiye aduna si poche madi khoi khang batai aduga khoi gi lairiba prime minister gi visit handaki Sochi da amadi Vladivostok da chatkhiba haidi Russia da chatkhiba sina akhoi da uhalli karen uhange matam da Russia gi India ga mari jam fari haibagi dugumba amadi uhalli dubu masi ngasai haigi bido 3 level le haibado kari han bada kwaidagi maru oiba high अखोगी प्रोफेशनल हाई अखोगी कहे तारे लाइरिबा मी सिंगदो गवर्नमेंट हाई लेवल द लाइरिबा अदुगुम्बा ऑफिसर सिंगदो अदु खक्तंग खंगनी अदुगा अनि सुबदा स्पोक्स पर्सन खंगनी अदुगा अहुम सुबदा कना खंगने बा हौजिकी लाइरिबा नाइनरी सिसु कना खंगदोइना मतमदा पब्लिक डोमेन द खंगदे अदुना सिगी मनुंग खितंग हंजलगनी ngasi इबिरेजे अदुना मैम फजना येंगसी अदुगा ngसाइगी aseng bagi kari lei no adu taragadi Russia ga India ga jisu yam kanna phaba mari oidriyo in Russia ga India ga fa taraga su Russia jina nakal morom da China ga khitang adum mari je farak pagi wakhalo na madi dum uri hauji ni ko haije aduna khoi yam da section bada kar lei aduna ade muk UNSC high table akhoi gi United Nations Security Council aina mamang du ju pangi bada akhoi gi Karena hagi matam da United Nations Security Council je aku gi expand torok pa yai habadi United Nations Security Council le lariba P5 permanent member manga che asidagi khitang hen torok pa yai chau torok pa yai na hairi ado asiji aseng bara habadi sigi hojik phawda lariba Security Council gi lairi je reform ama lakanji 1979 dine the hojik phawu reform lak bangamdri ata ga karam kan reform lak kadino taragadi masijo koina hairibu wase aseng boi gadoribra oirodoribra haibuduma tasengna kanbam thoi aduga muk kari hare United Nations ki adugumba members singjen ju kari pame matamda koigi veto power haibudi United Nations Security Council gi oina leiriba moi manga khaktana afawo saraga leibaje si pot se amuk expand tobu pamgodrone pamoi kari pamgani veto power leiju lawtho haibagi mongam adune hena pamgane aduna India da dugi United Nations Security Council ge adugumba power veto power do pirak kani haiba natraga expand torokani haiba je khitang thajaba watli hena sumaina writers na iri aduna akoina khangba hajik se akoina fajana khanggadawni analyze tawdi keno akoina khitang khanja bai tare any topic on pira matamda khitang khan bai tare aduna akoi punna khana naina minasi akoi punna haire akoi khangye banate punna khana minasi aduna naina comment haibiro na hairise aduna NSG gi matang da mukari haige matamda nuclear supply group sumaina hai akhoi gi India je NSG gi member am oirani hai karigino kanana yade hojik ki P5 ta lairiba akhoi gi China na yade karige noi Pakistan haptri karigi no yam kan thing yadai taragadi NSG ji member kai gum oi tari kanagi mangjabno kanagi tongjabno India tongjaga doribra haibagi matama aduga NSG karigum sign tawgi taragadi non proliferation treaty haibadi NPT ji gi signatory oiga dawni adi taragadi kanana hena tongjaga dawno sig matang haibiro khangbiro aduga amuk China ka mung haigre China se dum yauni kai gino matam that is very important to deal China's strategy aduga akhoi strategy adu ma khangdabi ade aduna China je kari hari expansionist ni hai kanana akhoi gi government officials ni kari haige matam da China je expansionist ni taseng na kari haige matam da ne nasai gi LAC da haidi line of action control akhoi gi lainari basida Prime Minister na Chinese action je expansionist lam lausalakpani lam khopsalakpani hairi adubu ngasai gi lairiba akhoi gi lam khopsalakpa haidi LAC gi matung da kilometer ani changjalakhrebne somna kan kilometer ani ni thamdo kilometer mari gi sang changjalakhrebne adu taragadi hairiba pot se sije akhoi disengage tawrege akhoi khongpham handok khrage haiba yadi yanara matung chida yadi yanakram ni ko adubu handok chingai tanja sida karena lauthoi matam de India na kai lauthoi China lost the battle hai China do moina kan honoram do akhoi na ngame India won hai ati taragate aseng bagi India na ngami brane hai bagi matang am khanam toi kai gino matam da taseng na khana badi haudri hai tare taseng na khana ba haudri lan ha bada haudri lan haudri ngai da yengna bado mai thi re ha bagi pot tu di kitang khanthaningai oi hena writer sina sida point out taw bani mayam puna maksu khanthamina si aduga
sida mana last yam kan hairi we have declared victory in a battle that has not ended akoi gi battle loidri battle phajana loidri ngai da akoi na kare law ba ha ja khitang khanningai oi haidi khanthaningai oi na haibi aduna si khangbi thawni aduna digi mathangi topic sida kari hage matam the talking tough hai NSNIM amadi NNPZ demands their differences RN Ravi gi stand kari no governor adi RN Ravi akoi gi Nagaland gi governor RN Ravi sina chief minister Nagaland gi chief minister Nephew Rio da kari hage matam da law and order gi fifam sa yadre law and order fifam phajana phatre adi taragadi kari hage matam da sovereignty and integrity of the nation je question tawre kari hena hage matam da engaging and blatant extortion ni kaino matam da aina yadaw mong da paisa khaiba taragadi ngasai gi hairi basina NSNIM di hana de ke dawi matam da extortion tawba se khara dum yawe na sum haina ba lei aduna ngasai gi paisa khaiba khotpa tawba se adubu kari haige matam da hai group tuna haidi NSNIM na hairaga na kari hage matam da adudi tax collect tawbani paisa khaiba aina yadaba mong da paisa khaiba na te tax collect tawbani na hairi adugi aina yadaba mong da paisa khai je kana na hariba ngasai akogi 2015 da framework agreement in inabada akogi interlocutor oibigriba adugumba RN Ravi na haibani haujikna RN Ravi se kari ori Nagaland gi governor hauji oiribani aduna lairiba mong se mari se khara phalaktabi mong ne tawri se aduna khoina khangmum thoi aduna sigi tanja se da muk NSNIM ga ademu NNPZ ga khenaba marak sida kari khenari haibagi matang do mu yengse kamai khenage matam da NSNIM na kari hari Greater Nagaland madum tali haidi akoi gi Nagaland gi lairiba territory ji hentoga Manipuri yausalakadoini adagi mafam na Nagaland tawa lamjing je punjalaga Greater Nagaland sem ba je haujik moi dum lepi adubu NNPZ gi romdan mu kari hage matam da state ki boundary thugai gumsi moi haise state boundary thugai gumsi adu Greater Nagaland gi question do khitang na thairaga thamsi state boundary thugai dana peace oina purak pa habadu laksi kai gino matam da NNPZ ga NSNIM ga ani gi marak ta muk khitang akoi gi manadaba goal tanaba matam da khitang manadaba mati yauri aduna koi se khambam thoi aduna sibo malare adu taragadi ngasai sida lakpa matamda NSNIM ga NNPZ ga amadi center ga lainariba mari center ga tawriba mari sida impact kayam lakani haibagi matang do isa na khangbiu aduga haibiro aduga muk sida politics ki adugi adagi haibagi wakhalon do amata leijade sida khoina always it's totally based on kari the education ni akoi di knowledge share tawbani aduga lairiba khudingmak isina khudingmak friend circle khudingmak knowledge share tawbani aduna sigai sida oina PG aduga ka hena politics jangjan bhai khangdabati yade aduna khangdawni sini aduna ade muk mathangi topic sida muk UAE ga Israel ga yamna akoi gi controversy yamna thokiba Israel lay aduga muk UAE and United Arab Emirates kari hari sida peace agreement ama inagre kari peace agreement no hamatam sida Israel ga United Arab Emirates ka hari basida kari hara UAE na haidi United Arab Emirates na kari hara ni recognize the state of Israel se state amoina lauragani haidi nation amoina lauragani aduga formal diplomatic relation lairagani aduga Israel jina yanabe si adugi yanabe matungina ni ko Israel na akhoi Palestinian gi West Bank Palestine gi akhoi Israel map lai targa de gi mathak tu da lairiba West Bank ta lausan na bo honari do madu lepa haibasi yanari ba Israel ga kanaga United Arab Emirates ka lainagriba mari agreement si matungina haibe agreement si kanana maru weba role lauge matamda haujiki USA gi koigi president oibiriba Mr. Trump na lobane aduna hairiba sida mana kay ge matamda magi su matega ma stand kitang lairiba kari lege matamda is a rare diplomatic victory just months before his sixth re-election je koigi November gi date 3 da rangani live coming November date 3 da aduna sigi matang da su ai article ama semjara katui ni nayam ngai biu aduga
ngasai lairiba Iran, North Korea, amadi Afghanistan ge laina giba mamangda akoi treaty tawna na bohona giba kholiba mayam do loina namna inconclusive oiba disastrous oiba haibadi akoi gi conclusion ma program ngam gidaba warosin ma program ngam gidaba kaya am oiki adu handaki Israel amadi UAE gi sida kitang kanaba yari haibagi matang amadi lairi US sina meetings kaya ma semgi kamaini ya hangina mata mamang sahida Israel gi adugumba choba meeting akoi Israeli amadi Emirati asidi akoi United Arab Emirates ki mi sing jibo kon Emirati official sing jiga punjalaga mamang da kayama akoi gi meeting kay kam phamgi masina oiramba yai haina su hairi aduna hojik leiriba question che kari hage matamda karigumba Emiratis kangbu sina masagi Jewish state to relax its inhuman and illegal occupation of the Palestinian territories and starts talk between occupier and occupied. Karigumba sigi kayam yamna haidi khoigi Israel na lausan na ba honariba Palestinian lausan na ba honari je masi kayam yamna ngak pangam godoino haidi UAE ga lainariba marisina amadi if it cannot karigumba ngamda taragadi UAE ga Israel ga lainariba akoi treaty do adudo yam kanna significance oiroi kanaba oiroi na hairi aduga Palestinian leadership on its part should understand the emerging reality in the West Asia. The Arab-Israel conflict is coming to a close. Aduna somda su Palestinian leadership su khangba mathau tai karino matamda Arab ka Israel ga yanaram dabdo khitang di handare habji khangu tai aduga muk Palestinian ga Israel ga conflict sidi hawjikse adum kharadi leiri moi masen sida understanding leita taragadi adum makha chathagani haibagi matam leiri aduna thank you so much for watching Youth Xplore TV Hindu analysis, and don't forget to subscribe our channel, and if you like the video give it a thumbs up, and if you don't like downvote adum view ka sukai de aduga if you like it share with your friends and family, and share the knowledge, and mathangi Youth Xplore TV ki Hindu analysis tamung thainarasi, and keep exploring at home, stay safe. Thank you.